ꯑꯁꯦꯡꯕ ꯃꯤꯡꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯔꯗꯔꯒꯤ? ꯗꯌꯥꯅꯟꯗ. ꯗꯌꯥꯅꯟꯗ. ꯌꯨꯝꯅ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ? ꯅꯝꯕꯣꯜꯂꯣꯝꯗ ꯀꯩꯅꯧ ꯊꯣꯡꯈꯥꯝꯃꯦ ꯂꯩꯀꯥꯏ. ꯑꯣꯀꯦ. ꯑꯗꯣ ꯍꯤꯔꯣꯗꯤ ꯂꯩꯔꯦ, ꯍꯤꯔꯣꯏꯟ ꯈꯛꯇ ꯂꯤꯌꯣꯅ ꯍꯥꯏꯗꯤ ꯑꯦꯔꯦꯟꯖ ꯇꯧꯕꯤꯔꯝꯕ ꯉꯝꯗ꯭ꯔꯦ. ꯁꯛꯁꯨ ꯐꯖꯊꯣꯛꯑꯝꯃꯦ ꯌꯥꯝ. ꯀꯩꯅꯣꯗꯤ ꯉꯁꯤꯁꯦ ꯍꯦꯔꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯀꯣ. ꯈꯤꯇꯪ ꯃꯦꯟꯇꯦꯟ ꯇꯧꯕ ꯇꯥꯏ. ꯈꯪꯉꯕ? ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦ. ꯍꯪꯕꯤꯌꯨꯅ. ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯤ ꯀꯔꯤ ꯃꯇꯥꯡꯗ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ? ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯦ. ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯁꯤꯀꯣ. ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯦ ꯍꯥꯏꯖꯦꯕ. ꯏꯁꯣꯔꯅ ꯂꯥꯏꯐ ꯄꯤꯔꯛꯄ ꯄꯥꯔꯠꯅꯔ. ꯃꯌꯥꯝ ꯄꯨꯟꯅꯄꯨ ꯑꯦꯝꯄꯨꯇꯤ ꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯃꯌꯥꯝ ꯑꯩꯒꯤ ꯍꯥꯏꯗꯤ ꯆꯠꯂꯝꯗ ꯑꯩꯁꯦ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤ나 ꯑꯗꯨꯅ ꯁꯪꯍꯧꯔꯣꯏꯗꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯏꯇꯥꯎ ꯂꯤꯌꯣꯅ ꯄꯨꯟꯃꯤꯟꯅꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯁꯤꯜꯂꯤ. ꯑꯗꯨꯗ ꯌꯥꯎꯗꯣꯏꯁꯤꯡꯁꯦ ꯂꯣꯏꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ. ꯂꯣꯏꯅꯃꯛ ꯊꯕꯛ ꯆꯤꯟꯅꯩ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯝꯇꯪ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯑꯣꯏꯅ ꯅꯨꯡꯁꯤꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄꯅꯦ ꯍꯥꯏꯕ ꯇꯥꯔꯦ. ꯑꯁꯤꯗ ꯌꯥꯎꯗꯣꯏꯁꯦ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯖꯤꯠ ꯂꯩꯔꯅꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ. ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯁꯨ ꯃꯌꯥꯝ ꯂꯩꯔꯦ. ꯑꯥꯗ ꯌꯧꯔꯀꯥꯟꯗ ꯃꯈꯥ ꯇꯥꯕꯗꯩ ꯅꯝꯖꯔꯛꯀꯦ. ꯑꯗꯨꯒ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯑꯣꯏꯔꯛꯄꯁꯦ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯔꯛꯄ ꯑꯩꯅꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ. ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ. ꯑꯗꯨꯅ ꯆꯠꯂꯝꯗꯥꯏ ꯌꯥꯝ ꯈꯨꯌꯧꯅꯕꯗ ꯑꯩꯁꯨ ꯊꯕꯛꯇꯣ ꯌꯥꯝꯃꯛꯄꯅꯤꯅ ꯄꯨꯟꯕ ꯉꯝꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯤ ꯄꯨꯟꯃꯤꯟꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦꯕ. ꯑꯩꯒ ꯂꯣꯏꯅꯅ ꯁꯨꯔꯦꯁ ꯌꯥꯎꯔꯦ, ꯃꯅꯤꯡꯗꯅ ꯁꯣꯝꯗ ꯁꯤꯕꯥꯅꯟ ꯌꯥꯎꯔꯦ. ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯃꯈꯥ ꯇꯥꯕ ꯑꯗ ꯂꯤꯌꯣ ꯏꯇꯥꯎ ꯂꯤꯌꯣ ꯑꯩꯈꯣꯏꯗꯅꯤꯕ ꯄꯨꯟꯗꯣꯏꯁꯦ. ꯃꯣꯏ ꯌꯧꯔꯀꯥꯟꯗ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ. ꯋꯥ ꯉꯥꯡꯒꯦ ꯌꯦꯡꯕ. ꯋꯥ ꯍꯥꯏꯕ. ꯅꯪ ꯌꯥꯎꯔꯒꯦ ꯐꯖꯅ. ꯅꯪꯕ. This take it. ꯃꯌꯥꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯨꯅꯦ. ꯁꯤꯗ ꯂꯩꯔꯦ ꯂꯤꯌꯣ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯕ ꯑꯅꯤꯁꯤꯗꯤ ꯕ꯭ꯔꯗꯔ ꯑꯅꯤꯁꯤꯗꯤ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯩꯅꯤ ꯍꯥꯏꯕꯗꯣꯀꯣ. ꯑꯗꯨꯒꯤ ꯋꯦꯕ ꯁꯤꯔꯤꯁꯇꯨꯒ ꯑꯃꯅ ꯁꯤꯅ ꯕꯦꯠ ꯁꯤꯅ ꯍꯤꯔꯣ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯌꯦꯡꯅꯤꯡꯉꯒ ꯍꯣꯜꯗ ꯆꯠꯄꯁꯨ ꯂꯤꯌꯣꯅ ꯄꯨꯕꯤꯗꯔꯦ. ꯃꯥꯒꯤ ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯌꯦꯡꯒꯦꯗꯤ ꯈꯜꯂꯝꯕꯅꯤ. ꯑꯗꯨꯅ ꯌꯦꯡꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ. ꯏꯁꯩꯗꯨꯗꯤ ꯌꯥꯝꯅ ꯍꯤꯠꯅꯤ. ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯕ꯭ꯔꯗꯔꯕꯨ ꯑꯩꯅ ꯍꯥꯟꯅ ꯎꯔꯝꯃꯒꯁꯨ ꯌꯥꯝꯅ ꯐꯣꯀꯁ ꯑꯣꯏꯍꯧꯗꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯅ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯠ ꯂꯩꯕꯅꯤꯅꯀꯣ. ꯍꯟꯗꯛ ꯂꯥꯛꯀꯥꯟꯗ ꯃꯥꯒꯤ ꯍꯥꯏꯗꯤ ꯇꯦꯂꯦꯟꯁꯦ ꯑꯩꯅ ꯅꯍꯥꯟ ꯑꯖꯤꯠꯀꯤꯗ ꯆꯠꯄ ꯀꯥꯟꯗ ꯏꯁꯩ ꯃꯈꯣꯟ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯇꯥꯔꯦ. ꯚꯣꯏꯁꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯂꯤꯂꯥꯁꯨ ꯑꯗꯨꯝ ꯇꯧꯕꯤ ꯃꯥꯜꯂꯦꯀꯣ. ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯀꯌꯥ ꯁꯨꯔꯦ ꯁꯤꯒ ꯊꯥꯅ? ꯋꯦꯕ ꯁꯤꯔꯤꯁꯇꯤ ꯑꯍꯥꯟꯕꯔ? ꯑꯍꯥꯟꯕꯗ ꯍꯦꯛꯇ ꯍꯤꯠ ꯆꯠꯄꯅꯤꯅꯦ. ꯑꯁꯦꯡꯕ ꯃꯤꯡꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯔꯗꯔꯒꯤ? ꯗꯌꯥꯅꯟꯗ. ꯗꯌꯥꯅꯟꯗ. ꯌꯨꯝꯅ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ? ꯅꯝꯕꯣꯜꯂꯣꯝꯗ ꯀꯩꯅꯧ ꯊꯣꯡꯈꯥꯝꯃꯦ ꯂꯩꯀꯥꯏ. ꯑꯣꯀꯦ. ꯑꯗꯣ ꯍꯤꯔꯣꯗꯤ ꯂꯩꯔꯦ, ꯍꯤꯔꯣꯏꯟ ꯈꯛꯇ ꯂꯤꯌꯣꯅ ꯍꯥꯏꯗꯤ ꯑꯦꯔꯦꯟꯖ ꯇꯧꯕꯤꯔꯝꯕ ꯉꯝꯗ꯭ꯔꯦ. ꯅꯠꯇ꯭ꯔꯗꯤ ꯁꯣꯅꯤꯌꯥ ꯃꯆꯥ ꯍꯥꯏꯅ ꯈꯪꯅꯗ꯭ꯔꯥꯅꯦ. ꯁꯣꯅꯤꯌꯥ ꯃꯆꯥ ꯌꯥꯎꯔꯝꯃꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ. ꯀꯩꯒꯤꯅꯣꯗꯤ ꯑꯩ ꯆꯠꯂꯝꯗꯥꯏ ꯑꯗꯨꯝ ꯅꯛꯁꯤꯜꯂꯛꯑꯕꯅꯤꯅꯀꯣ. ꯑꯃꯨꯛ ꯆꯠꯂꯛꯑꯅꯤ ꯑꯃꯨꯛ ꯂꯥꯛꯈꯤꯕ ꯃꯇꯝ ꯍꯥꯏꯁꯦ ꯈꯪꯍꯧꯗꯦ. ꯑꯩ ꯈꯪꯍꯧꯗꯦ ꯍꯥꯏꯕꯗ 2 months ꯀꯃꯥꯏꯅ ꯆꯠꯈꯤ ꯈꯪꯍꯧꯗꯦ ꯍꯥꯏꯇꯥꯔꯦ. ꯊꯥꯅꯤ ꯆꯠꯈ꯭ꯔꯦ. ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯍꯩꯔꯣꯛꯇ ꯑꯅꯤꯔꯛ ꯆꯠꯄ ꯀꯥꯟꯗ ꯃꯌꯥꯝꯅ ꯑꯍꯟ ꯍꯥꯏꯁꯦ ꯑꯃꯨꯛꯀ ꯂꯥꯛꯑꯕꯣ ꯍꯥꯏ ꯆꯠꯂꯨꯔꯕꯣ ꯑꯩ ꯑꯁꯥꯝꯗ. ꯑꯩꯅ ꯆꯠꯇ꯭ꯔꯤ ꯑꯗꯨꯗꯩ ꯑꯩꯅ ꯆꯠꯇ꯭ꯔꯤꯑꯅ. ꯑꯩ ꯂꯥꯛꯑꯒ ꯄꯨꯔꯥ ꯄꯦꯟꯅꯕ ꯆꯠꯂꯝꯕ ꯃꯇꯨꯡꯗ ꯑꯍꯨꯝ ꯊꯣꯛꯄ ꯇꯧꯔꯛꯄ ꯃꯇꯝꯗꯀꯣ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯪꯉꯤꯕ. ꯑꯗꯨꯅꯦ. ꯑꯗꯨꯒ ꯁꯤꯗ ꯕꯦꯠ ꯂꯩꯁꯦ. ꯕꯦꯠꯀꯤ ꯔꯣꯜꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯑꯣꯐꯔ ꯂꯥꯛꯈꯤꯕꯅꯣ? ꯅꯪꯁꯦ ꯒꯨꯝꯕꯨꯖꯥ ꯃꯥꯟꯗ꯭ꯔꯦ. ꯁꯤꯗꯤ ꯑꯩ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯥꯔꯠꯁꯦ ꯆꯍꯤ ꯑꯦꯔꯥꯎꯟ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯀꯨꯏꯔꯦ. ꯁꯤ ꯑꯗꯨꯝ ꯑꯩꯒꯤ ꯍꯦꯕꯤꯠ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯦ. ꯀꯩꯅꯣꯁꯦ ꯕꯦꯠꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯝꯖꯅꯀꯣ. ꯑꯇꯩꯗꯤ ꯑꯩ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦꯕ. ꯄꯥꯏꯈꯣꯝꯕ ꯈꯨꯃꯟ ꯑꯣꯏꯅꯥꯝ ꯍꯥꯏꯕ. ꯌꯨꯝꯅ ꯅꯝꯕꯣꯜ ꯁꯣꯛ. ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯑꯩꯈꯣꯏ ꯍꯦꯔꯣꯖꯤꯠ ꯂꯣꯏ ꯄꯥꯎ ꯇꯝꯃꯦꯅ ꯏꯇꯥꯎꯒ ꯄꯨꯜꯂꯦꯅ. ꯍꯣꯏ. ꯑꯥꯔꯁ ꯂꯥꯛꯄ ꯀꯥꯟꯗ ꯂꯤꯌꯣꯁꯦ ꯍꯥꯟꯅꯗꯒꯤ ꯈꯪꯅꯕꯁꯨ ꯅꯠꯇꯦ. ꯁꯤ ꯆꯞ ꯃꯥꯟꯅꯩ. ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯅ ꯅꯝꯕꯅꯦ. ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯥꯜꯂꯦꯗ ꯈꯟꯗꯣꯏꯅꯦ.
ꯑꯍꯥꯟꯕ ꯂꯥꯛ ꯊꯦꯡꯅꯕꯅꯤꯀꯣ ꯁꯤꯒꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯗꯤ ꯑꯃꯨꯔꯛ ꯈꯛꯇ ꯄꯨꯜꯂꯛꯄ ꯅꯠꯇꯦ ꯌꯥꯝꯅ ꯄꯨꯜꯂꯦꯕ ꯑꯗꯨꯒ ꯑꯦꯇꯦꯟ ꯑꯣꯏꯕꯗ ꯑꯩꯉꯣꯟꯗ ꯈꯔ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯄꯨꯊꯣꯛꯅꯤꯡꯕ ꯃꯐꯝꯈꯩꯗ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯦꯂꯤ ꯆꯠꯄꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯗ ꯑꯩꯅꯁꯨ ꯌꯥꯝ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕ ꯃꯥꯁꯨ ꯌꯥꯎꯈꯤꯕꯅꯤꯅꯀꯣ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯎꯋꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯆꯠꯈꯤꯕꯗꯗꯤ ꯍꯟꯗꯛ ꯌꯥꯝ ꯅꯨꯡꯁꯤ ꯃꯔꯨꯞ ꯍꯦꯛ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯃꯣꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃ ꯄꯨꯏ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯥꯏꯒꯗꯕꯗꯤ ꯐꯤल्म हाइजिडी जस्ट कैनोन है बता आर्ट नहीं को एक्टिंग तो नहीं बट नॉर्मल लाइफ वेरी जेंटल नहीं अदुगा चम नहीं है बता रहे माने एटीट्यूड के का लेके ने फिल्म दा तू ले ना मैं खबी गनो याम चम है ब्रदर है मुसी समाने चम ना नहीं ना कुल मेरा तो फॉलो को कोई ना दो नहीं माने इसीना होता है तो सपोर्ट तो नहीं है मैं हां वेब सीरीज तो मैं आने मुसी बगी हम सपोर्ट तो भी अदुगा शैली के लिए हिट चल रहा होता है अगर माउ की है खंग बने होता है यू टर्न को नहीं केनो तो नहीं बनम बोले वेब सीरीज ता हां तो मुझे फॉलो फोकस हां नहीं है खंग में है हां फिल्म मैम तौरे शॉर्ट फिल्म नंगरे मैम अमा अदो मैम बिदि खितुम खंबी इदि तागसु हंदगी जना हेनगी बदो मैम फोकस तो याम नुसीबा टाइमिंग है बता रहे ओय माइक तो हैप्पी अदगी अइना निंगबदी मपान दा लेदो को मेकेजे अखोइना सोशल मीडिया दी नगा फलाम खंगे अदु थाइनिंग यान सुन फलाम खंगो काकू को फलाम मा काकू की खंगरी बे माने याम चंगी चंगी तोय उखला दे फोटो फोकस है लेजेंडरी वाला फलाम हां याम काकू की खंगे बोले ती मिंग जु पन दा खला ये कोई बको माने तब दम में की सोशल मीडिया तब ना वेब सीरीज काเขาเอฟเลยครับสาขาที่เราสมาร์ทจัดตัวสุขคนอ่านพร้อมๆนะยิ่งไม่อยากให้แต่ยังชอบกันเลยแต่เพราะฉะนั้นมาที่พูดถึงเรื่องอย่างนี้สุยี่สิบตีพอเราฟังเราดูดีใกล้ที่มันสาเหตุจำตั้งที่มันเซลล์มันเนี่ยยี่สิบก็ถ้าทุกคนอยากจะดูเอฟมาจ้างเลยเราจะดูเว็บซีรีส์กันกันนี่แล้วก็เรียนที่เองก็ยังผู้ยังเคยไปที่สิบปีแล้วอันนี้มันพร้อมๆนะมาที่พูดถึง everything กับคนมาเที่ยวแต่ด้วยนะมันยิงก็ยากเลยสปอร์ตต้องก็ยากเลยคุณ동샤지 안 방그라보잖아 대로기 오리지널 가만히 라 이거 웹시리즈 리오나 생기라고 많이 거의 웹 시리즈 거의 란처럼부터 이거 레벨 내야 되는 거. 릴라데기 거의 또 아티스트 멤버들 뿌라. 거의 뿌라 빨라래 부터 뮤직이다. 거기 영 필름 가무시 거의 short film 맞아 그런 남매가 남마 간다. 에 거기 웹 시리즈 좀 떠지다. 아직 레이버 워리 신시다 그런 떠고다 막 아티스트 멤버들 로이 남들 레이도래. 다리 필름 맞아 우리 또 해야 되는 거다. 또도 아주 저번에 웹 시리즈 좀 떠러가 제네나 가가 타록 떠러가 तौसीने तो अखोई पुलप तानरगा तौगिबो पोने एकता सिजेमदि सोइदना कनो तौरनि गाना फदन येंग लेरगा तौगिबो नतेबो अदे सुम मयाम पामपुदगी मयाम पामिरपुदगी खोइना हन्दना तौरबुदि मु यारोइदना को मयाना पामे आय खोइना तजो पुथोपुदुसु याबो नतमनिना अदना मयाम पामबिना खोसु मयाना पामिदुगी मतुंगिना मयामि पाइपुद फंगनबो होनजीना तौर अखोई मयाने पुलप तानरगा नुंगदि नुंगाय अखोइगी हन्दकी नुंसिबे नुंसिमे टिमजे awat apa nah nggak sesuai begini kok jam nunggu lagi bayar kau ini lagi kau ini crew member jinggo kau ini jauh itu artis puai itu artis puai itu kau jauh itu crew member jing kau di maksud kau ya amuk tang wakal itu tamin apa bayar semain tahu orang di semainnya hiana mai pakan itu mai wakal loh juga ba hiana semain hapu kadi sigi hapu kadi hiana fazannya habis mai magi kanu jinggo mai matau jinggo सब चाना तुम पांचों को नहीं रखोगी सुम्माने माई पाक के जे वो भी नहीं है वो सीजन नाइट है सीरीज नाइट है एपिसोड कनो नाइट सीजन नाइट है सीजन नाइट है हम तो फास्ट सीजन है हो गई वो रोए अम्मा बाइक सेकेंड दुकान कांत नहीं भाई सेकेंड जे आई चाको नंग अक्टोबर था जिदा चांग अक्टोबर था जिदा नंबर लो चला number three volt to number first number gi matam duration yam sang yam thi chidi akoi na sai anh sai jabu do koi me am na pun na tok chan koi na am pun na mana bagi na sai da
Fast season number도 두 시즌 좀 야우슬리니. 포 야우슬리니. four 야우슬리니 하이디. 마이 상상 마타이 문제 사칼라가. 아kwai machine 야신나라가. adagi du mathakta akhoi sigi first season nami je khoi tram kui re ba 레이레. la le bani amuk en namuni silam namuni la le sila ji mu he to ko le ba ki le ni last edit tau sama adana joro joro namdara ga thalau lo samya ba poto le ba ki Nang nai ni. akhoi ne to matam le ta problem me talak pa Sujale. Ngai. tabada first tabada nang na Hoi, hoi. isai je sigi isai je sema ko tabada kaino ma phawina si si ahamba isai je sur hum mai tok pal mayek si ju darom da sana ja de na darom da sem to bi isai mek sana de darom jam kana hona ye isai da sema ko tam da adu mai to ga isai sur hum mai pal de khakala ga si jim di sana ni ko na khala ga to hi which is the sorcery so taman naran 달레이도. nungai ko se 달레이도. खालेगा बढ़िया को आप जो state asa अब बंदे ने तो सिवा koi tao do mayek na maro la ma ha adagi fry hebal la bane ये लसे करे बा. yang ama phone na ko asam da ko gi sirwa ko gi liyo heroine na yam di kai bani liyo heroine je ngasi ka ni ko ye pati ma sau se ban jo mic la mak ya me अदो अꯩꯅ ano ni mong da doctor ma singe me 360 ka ajit ki mong da lo la ka lai dere ka mong tha ka direct ka ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝꯁꯤꯗꯀꯣ ꯌꯥꯝꯅ ꯃꯥꯒꯤ ꯐꯤꯂꯝꯁꯤꯗ ꯌꯥꯝ ꯐꯖꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯩꯅꯁꯨ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯒꯗ꯭ꯔꯥ ꯑꯗꯣ ꯃꯁꯤꯒꯨꯝꯕ ꯉꯥꯛꯇꯒ ꯑꯣꯏꯔꯗꯤ ꯃꯅꯤꯄꯨꯔꯗꯤ ꯀꯥ ꯍꯦꯟꯅ ꯊꯕꯛ ꯀꯩꯅ ꯈꯜꯂꯦ ꯀꯔꯝꯕꯅꯣꯗ ꯑꯩꯈꯣꯏꯅ ꯏꯇꯥꯎꯁꯤꯅ ꯆꯥ ꯑꯁꯥꯕ ꯍꯩꯖꯤꯜꯂꯤꯅꯦ ꯆꯥ ꯑꯁꯥꯕ ꯍꯩꯖꯤꯜꯂꯀꯥꯟꯗ ꯅꯨꯄꯤꯗꯨꯅ ꯃꯥꯁꯦ ꯅꯨꯡꯁꯤ ꯂꯩꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥ ꯑꯁꯥꯕ ꯍꯩꯖꯤꯜꯂꯣꯕ ꯁꯤ ꯀꯩ ꯊꯣꯛꯀꯗꯒꯦ ꯍꯧꯖꯤꯛ 맞네 맞네. 눈치베이 짱도. ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯦ 자 이제는 모두 ꯑꯗꯣ 눈치야. ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯦ ꯅꯨꯄꯤꯗꯨꯅ ꯏꯇꯥꯎ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯇꯥꯎꯅ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯕ ꯍꯦꯟꯕ꯭ꯔꯥ आई फास्ट आई वेब सीरीज सुधी 마도 응시를 맞지, 맞지, 뭐가노? 응시를 맞네 맞네. 자 이제 뭐 아이 칼로 쉐이 좀 가지 정말 이제는 집에서 아주 아니 기타인 게 오늘 conclusion mun jahi 아. adu na pa na ju ona sa ko ma pa sibe ma o se yeng ga ta na adu ai na ga na ma ta ta mu si di just nang khoi la ta 맞네. 시기 지금 한 더빙 하는 거 시 just for fun mari 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 사갈랑 sagalan na lupida kay dito ito kan ito sa nang amalan mo naman pisila 맞네. bisan la ka ma di bet ro da uri na ma chai di ka sa ro mai de ay simara bet ay dito chai cha ta ma chai sak ne season 1 da season 1 세이드한테 싹 붙자 아도 chai cha 비엣 오이루비네 거. chai di ka sa 어찌돼 좀 소이들이 아이다래. amani ku hal ma su 어. chai di sa ta 좀 맛이 필름 부딩기데 좀 가르데 좀 야오래. 이제 헤로는 말로 아마 그 거기 필름기 그노디다 좀 나이가 버리네. 헤로는 감자가 필름 퍼서 거기 hero na phuda ma man 아, 안 많이 떠오르나? asa pa ju na hero di na chai chi da 어. pu lo ni 에, 또 와디 와디 헤로지. wa ba 와, 우리. 비엣기 군에 줄라 이거네. nei je na sa 어. 베드네 그냥 내주네 해보는 건뭐 중요해요 예, 아주 미야 그노다 타민 톨리우드 온 투가야 아도 이다. 그러니까 베드는 건 그러면 심마 이제 마카타는 락다브라 너가 거기 걔는 마카타는 못 락히네 두비 컨티뉴 못 락히네 베드는 건 기다려 해로는 건 중요해요 필름이다 film ma di entertainment just like how people jam chan jaw mi jam enjoy to ko na ka wa ba ta kan family ya ma alan mo city entertainment ya ta 맞아, 맞아. bi gi nuai na mari mari nuai hen ta ba hero na man ta a go lo asi ina gum to pi gi rama sem to pai nuksir ba ina ko gi myam na khambira ba ni ramananda su lae ramananda ga ichan wang lai ma wang lai ma chumi ko na ba ni ichan ga su lae loi na get together or ba ni ha ba ta re adu na ma sa ni ba ne yam nuksi ina gum kan ne khin na sa adu mo yi story si yam nuksi ba ne ma gi samna ha le bo ki ni den par ta ba gi chen na ba 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 ma ya chak ki ma yam nuksi ba yam tam jen ga ba ta am ko una ne ko hoi than na ba ngasi anirak suba oiba yamaga unabse ado yam harawe
삭주 보자 도와매야. 얘는 이제 헤로 락은 해보니까 생각 안 된다고 그래요. 잠깐만. Nang na lại gì đi, ai thấy như mày tê lại đi. Nan rồi ya gì mà. Nang không chứ có máy rồi phải là ngasi kano check pudi chatui ba. Lakta ba mandi si. Lawtho se hari. ꯀꯩꯗꯧꯕꯗ ꯇꯧꯒꯦ 3 weeks nahan kanogi Europe ta sanaba Kasmina ang nupi macha ma maji yam nungchi ba maji punchi ba ni adu magi Croatia gi country na Croatia gi club from the maji lai ga na adu wi level yaure ba mai level international level yaure ma je halak gi registration program wi da koi sai ga ba ni si friend lab magi ne invitation to ga wa mari na u the friend image to yaure adu goal chan be abai sa sam phang wo nam phung chal la ge na to ho na bu da na da mari show sliding to da adu ga ahing de ore chik bu je khang pa mak tre ba nongala doctor da ye gan da x-ray lo na he kudak da babina da chala ge x-ray lo kan da fracture or kitang kai ga kitang di kai tiek bu kha yaw me adu numite kudak da sanai chen na ten nang u da khang doctor dan de ai aham na ma so sa khang de ba sana ba mi ji de adom bang da lai jing mo Manipur ki lo na very unique ni apo adu de plus hai sat hai hai rồi. hoi sat hai bi Sat hai to direct. ai moi na ham da plaster hai pa ja ai dai je ko dyna plus kuma pha do adu ma sticker chun na pra khot pra khalu re ba ko adu hoi karam en to Apo na local language si no direct. adai na Sai ho da ma. plaster hai ba na moi gi assistant nupi ma lai ram me doctor dugi hai tare ko mana ai mon da kamaina sing ha ke da hoi gi pura si yaw kani na hai ba wata do nappada bu si yaw ni dyna plus da so ga dyna plus si yaw ni dyna plus ti oi re kari no hai ye kan pura shat hai bu na ma hoi simin hai bi ta to na sai ma kan ni je gari leng ga ai thamak oi fail lo re sin kan ni je lak dai ba monday se next monday si da hang ni hai Adu ko accept to ing do mo ni. O si lo si ne na. Adai na ga do ni so bo. ꯃꯥꯅꯤ ꯃꯥꯅꯤ Deng phare hang ya na. Sige po, sige. Ai khang Ai zaman ai si Ai zaman si ti na. Ai si ti so de ke ra pe na. Sai do hati ang sila ba ni so de phalong so ti. Ai na ka ai jum jang ti ai je. Hasang phara ga jum je sat pa ta hai. Kong ge tat ga samai ne jum de tat lai ma na si ma ga ri ko. Ai ni ma se kitang jian thong ko ne de mo khan ji ba. Adu na ai se si khu chi ne ne. Samai na pa ising bottle de na ho ni ngam mi hai ga na. Wet che ne on na de che ga ka mu de tu che ko da mai si lai we di khong pha di. Adu da na se ne. Mit pi ta ga sana na da wo ne. Tu hap within 2 weeks ma tum dai je ne mo ka ya de. Adu da ta yin da na si de pura get to dum ne mi. Adu da gi pura ban. Pura res. Adu ma tum da adu ko ida khara tha ko ta re. Adu na te ai saru ma te ma lo si saru ji da ap ko sam lo ni. Adu ma ki ne pam je adu pura res ko ga mo gi ko gi. Diabetes or ga thin ma do. Adu ma na ma injection pi ba. Extra ti ma. Adu thin ma dai within 1.5 month si sau ba. Adu ka res lo sau ba. Chahi ya ma ko ni na mo. Nan de ese ko ni. Adu na doctor na ha wi ti dan ba saru ti kan. Pura ke lo. 30 gi makha da lai ga moi na ocean ba ko se wa bai ta 30 plus ta di day by day sahi increase ta oi ni na Thara ga sau ga di. Sa ko. hojik se aina khan bese masi hang aba matung da koi full kits ka loina na chatok sin ta wasu ne to wam ba adu sana ba di fully off tha hum gef go gef tung gi na pa ba na khan le ba natraga di saru gi school pha ba khot pa gain to ga hojik ki high level style sing ko adu soin ta ni kan high so high operation to bi film ta kan hai direct high level ma Wang lai ma. Nang ngai bro. Ngai de bro. koi gi mi je wakhal je kari mu kan da awa ba matang yaw ko do nungai ba matang yaw ko do adum tu pok tu bai sal le je kan de ba isai sak tu ga Mane isai sak tu ga outing to tho gai tare ma'am pulaga adagi di ke gira nang gira koi gira mo gira ke hun kan da mar mak ta si yaw ya mathok da si su yaw do mi je adum akoi gi mapan thong gi amot pa na ta ba wakhal gi hapu nai ju do adum si lai ni ba se mo ni ku di mak si si po
ꯑꯩ ꯋꯥꯈꯜ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯅꯍꯥꯟ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯍꯥꯏꯒꯦꯕ ꯃꯅꯤꯄꯨꯔ ꯂꯩꯔꯤꯉꯩꯗ ꯆꯠꯂꯤꯁꯦ ꯁꯤ ꯅꯣꯏ ꯂꯥꯏꯁꯦ ꯄꯨꯟꯅ ꯆꯠꯂꯣꯏꯅ ꯑꯩꯁꯦ ꯑꯁꯥꯝ ꯆꯪꯈꯤꯕ ꯀꯩꯗꯧꯅꯤ ꯈꯪꯕ ꯃꯥ ꯈꯪꯕ ꯑꯩ ꯀꯥꯔꯗ ꯑꯗꯨꯝ ꯆꯪꯉ ꯂꯩꯕꯁꯦ ꯄꯨꯔꯥ 24 ꯑꯋꯥꯔꯅꯤꯅ ꯀꯥꯔꯗ ꯆꯪꯉ ꯂꯩꯁꯦ ꯑꯩ ꯒꯦꯠ ꯀꯥꯎꯊꯣꯛꯇꯦ ꯑꯩ ꯈꯣꯡꯁꯨ ꯄꯤꯡꯗꯦ ꯕꯠ ꯃꯃꯥꯅ ꯕꯕꯥꯅ ꯗꯥꯛꯇꯔ ꯆꯠꯀꯗꯕꯅꯤ ꯕꯖꯥꯔ ꯆꯠꯀꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯗꯤ ꯑꯗꯨ ꯈꯣꯡꯁꯦ ꯂꯩꯊꯣꯛꯀꯅꯤ ꯑꯇꯩ ꯀꯅꯥꯝꯇ ꯌꯥꯝ ꯄꯨꯟꯗꯦ ꯑꯗꯨꯒ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯃꯒꯤ ꯑꯣꯏꯕ ꯃꯐꯝ ꯇꯥꯔꯤ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯊꯣꯛꯀꯥꯟꯗ ꯑꯩ ꯐꯝꯃꯒ ꯑꯣꯏꯔꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯦꯞꯄꯒ ꯁ꯭ꯄꯤꯆ ꯄꯤꯕꯅꯤ ꯈꯪꯗꯦ ꯅꯣꯂꯦꯖ ꯄꯤꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯥꯗꯣꯔꯛꯑꯒ ꯃꯌꯥꯝꯅ ꯃꯩꯇꯩꯒꯤ ꯂꯦꯞꯆꯕ ꯍꯥꯏꯇꯥꯔꯦ ꯄꯥꯝꯖꯕꯅꯤꯅꯀꯣ ꯑꯗꯨꯅ ꯁꯤꯗ ꯊꯣꯛꯂꯛꯏꯁꯤꯅꯤ ꯑꯗꯨꯅ ꯑꯩ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯂꯩꯕꯅꯤ ꯌꯨꯝꯗ ꯆꯪꯈꯤꯕꯒ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯄ ꯑꯩꯗꯤ ꯌꯥꯝ ꯊꯣꯛꯍꯟꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯁꯤꯗ ꯂꯥꯛꯄꯅꯤꯅ ꯅꯣꯟ ꯁ꯭ꯇꯣꯞ ꯆꯠꯂꯤꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯃꯦꯃꯣꯔꯤꯁꯤꯡꯗꯨꯅ ꯄꯨꯔꯛꯄ ꯑꯗꯣ ꯏꯇꯥꯎ ꯁꯨꯝ ꯆꯠꯄꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯄꯨꯡ ꯀꯌꯥꯃꯨꯛ ꯆꯥꯡ ꯍꯥꯞꯆꯤꯜꯂꯒ ꯆꯠꯄ ꯌꯥꯏ ꯆꯠꯄꯗꯤ ꯐꯖꯅ ꯎꯞꯈ꯭ꯔꯗꯤꯀꯣ ꯅꯍꯥꯟ ꯔꯦꯂꯤꯒꯤꯗꯣ ꯔꯦꯂꯤꯒꯤ ꯑꯩ ꯑꯇꯩꯁꯨ ꯆꯠꯂꯝꯒꯅꯤꯕ ꯑꯇꯩꯁꯨ ꯆꯠꯂꯝꯒꯅꯤ ꯕꯠ ꯎꯞꯈꯤꯕꯗ ꯈꯤꯇꯪ ꯁꯣꯏꯔꯒꯗꯤ ꯁꯥꯏꯀꯜ ꯃꯄꯥ ꯁꯨꯝ ꯆꯞꯁꯤꯟꯈꯤꯕ ꯏꯁꯀꯤꯟꯗ ꯇꯛꯅꯔꯛꯄ ꯌꯥꯝ ꯅꯥꯔꯛꯄ ꯏꯁꯀꯤꯟꯗ ꯇꯠꯄ ꯌꯥꯎꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯎꯞꯈꯤꯕꯗ ꯐꯖꯅ ꯎꯞꯈ꯭ꯔꯒꯗꯤ ꯐꯖꯅ ꯑꯗꯨꯝ ꯆꯠꯄ ꯉꯝꯃꯤ ꯋꯥꯉꯗꯤ ꯍꯨꯃꯥꯡ ꯇꯥꯡꯉꯗꯤ ꯂꯦꯞꯄꯗꯤ ꯌꯥꯝ ꯁꯤꯗꯤ ꯏꯁꯥꯒꯤ ꯋꯤꯜ ꯄꯥꯋꯔ ꯃꯊꯛ ꯇꯥꯔꯦꯅ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯤꯁꯦ 8 kg ꯃꯊꯛꯇ ꯂꯨꯝꯃꯤ ꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯃꯊꯛ ꯁ꯭ꯋꯥꯏꯗꯒꯤ ꯀꯩꯒꯤ ꯁꯤ ꯄꯤꯛꯈ꯭ꯔꯕ ꯃꯊꯛꯇꯨꯅ ꯁꯝꯃꯒ ꯃꯑꯣꯡ ꯊꯥꯡꯉ ꯄꯨꯔꯛꯄ ꯍꯥꯏꯁꯦ ꯕꯦꯂꯦꯟꯁꯤꯡ ꯄ꯭ꯂꯥꯁꯇꯤꯛ ꯎꯗ꯭ꯔꯒꯅꯤ ꯍꯥꯏꯗꯤ ꯎꯞꯈꯤꯕ ꯅꯨꯃꯤꯠ ꯂꯣꯡꯒꯦ ꯇꯧꯅꯦꯕ ꯁꯤꯒꯤ ꯕꯦꯂꯦꯟꯁ ꯑꯃ ꯄꯨꯕ ꯃꯤ ꯃꯥꯡꯗ ꯐꯖꯅ ꯆꯠꯄ ꯃꯥꯟꯅꯅꯕꯁꯨ ꯍꯣꯠꯅꯕ ꯑꯩꯅ ꯆꯩꯁꯨ ꯊꯥꯗꯣꯔꯛꯄ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯏꯁꯥꯒꯤ ꯄꯣꯠꯅꯦ ꯍꯥꯏꯇꯥꯔꯦ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯍꯨꯃꯥꯡ ꯀꯥꯡꯒꯤ ꯐꯠꯂꯥꯎꯅ ꯉꯥꯏꯍꯥꯛ ꯆꯠꯄ ꯑꯗꯣ ꯍꯣꯔꯦꯟ ꯁꯤꯗꯩ ꯆꯠꯈꯤꯕꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯦ ꯂꯧꯊꯣꯛꯑꯒ ꯆꯠꯈꯤꯕꯒ ꯑꯗꯨꯝ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯃꯉꯣꯟꯗ ꯇꯟꯃꯜꯂꯗꯤ ꯁ꯭ꯇꯦꯞ ꯐ꯭ꯂꯣꯔ ꯑꯅꯤꯅꯤꯗꯅ ꯈꯣꯡ ꯅꯥꯊꯣꯛꯑꯅꯤ ꯃꯥꯎ ꯄꯥꯏꯍꯜꯂꯅꯤ ꯁꯦꯕ ꯏꯅꯥꯎ ꯁꯨꯔꯦꯁ ꯋꯥꯡꯈꯦꯝꯗ ꯀꯩꯅꯣꯗꯒꯤ ꯊꯧꯕꯥꯜ ꯋꯥꯡꯈꯦꯝꯗ ꯂꯩꯖꯦ ꯃꯉꯣꯟꯗ ꯄꯨꯍꯜꯂꯅꯤ ꯄꯨꯔꯒ ꯊꯥꯡꯈ꯭ꯔꯦ ꯃꯥꯅ ꯑꯩ ꯑꯁ ꯌꯥꯔꯦ ꯈꯣꯡ ꯀꯣꯏ ꯋꯦꯠꯇꯤ ꯑꯗꯨꯝ ꯈꯔ ꯂꯩꯔꯝꯒꯅꯤ ꯀꯥꯏ ꯋꯦꯠ ꯀꯃꯥꯏꯅ ꯂꯩꯔꯦ ꯃꯅꯤꯄꯨꯔ ꯂꯥꯛꯄꯗ ꯂꯤꯌꯣꯟ ꯑꯗꯨꯝ ꯄꯤꯖꯜꯂꯦ ꯑꯗꯨꯝ ꯂꯥꯛꯄꯗ ꯄꯤꯖꯜꯂꯦ ꯂꯥꯛꯇ꯭ꯔꯁꯨ ꯔꯨꯝꯗ ꯃꯥꯅ ꯄꯣꯠ ꯆꯩ ꯄꯪꯊꯥ ꯊꯥꯖꯤꯜꯂꯦ ꯑꯗꯨ ꯇꯧꯕ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯀꯞꯄꯒ ꯍꯥꯏꯗꯣꯔꯦꯕ ꯑꯩꯅ ꯉꯥꯡꯕꯗꯨꯒ ꯑꯗꯨ ꯌꯥꯛꯁꯤꯟꯗꯕꯤ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ ꯁꯤꯒꯤ ꯂꯩꯁꯤꯡꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯃꯁꯥ ꯃꯁꯥꯒꯤ ꯂꯩ ꯊꯥꯒꯠꯅꯤꯡꯉꯥꯏ ꯂꯩꯔꯁꯨ ꯂꯣꯏꯅꯃꯛ ꯊꯥꯒꯠꯅꯤꯡꯉꯥꯏ ꯂꯩꯌꯦꯀꯣ ꯃꯔꯝꯗꯤ ꯔꯃꯥꯟꯗ ꯍꯥꯏꯔꯁꯦ ꯔꯃꯥꯟꯗꯁꯦ ꯃꯥꯒꯤ ꯁꯣꯛꯑꯒ ꯂꯩꯁꯨ ꯃꯥꯒꯤ ꯁꯥꯟꯅꯕ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯊꯧꯅꯥꯁꯦ ꯏꯟꯈꯠꯂꯛꯑꯦꯕ ꯑꯁꯤꯅꯦꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯊꯧꯅꯥꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯑꯗꯨꯅ ꯌꯨꯠ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡꯗ ꯑꯗꯨꯗꯨꯅ ꯏꯟꯁꯄꯥꯏꯔ ꯑꯣꯏꯗꯣꯏꯅꯤꯕ ꯅꯥꯗꯤ ꯄꯥꯏꯈꯨꯝꯕꯁꯦ ꯄꯥꯏꯈꯨꯝꯕꯁꯦ ꯉꯁꯤ ꯉꯥꯏꯍꯥꯛ ꯇꯤꯟꯅꯕꯅꯦ ꯃꯥꯡꯗ ꯇꯤꯟꯅꯕ ꯅꯪ ꯀꯔꯝ ꯃꯥꯡ ꯇꯤꯟꯅꯕꯁꯦ ꯃꯥꯅ ꯐꯤꯂꯝꯁꯦ ꯍꯣꯠꯅꯔꯛꯄꯗ ꯌꯥꯝ ꯋꯥꯠꯂꯤꯗꯨꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏ ꯋꯥꯏ ꯋꯥꯏ ꯑꯗꯨ ꯃꯣꯏꯁꯦ ꯆꯥꯎꯊꯣꯛꯇꯕ ꯌꯥꯝ ꯑꯩꯅ ꯅꯤꯅꯤꯒ ꯅꯝꯕꯗꯣ ꯀꯩꯒꯤ ꯍꯦꯔꯣꯒꯨꯝꯃꯦ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯤꯅꯦ ꯑꯦꯜꯕꯝ ꯃꯆꯥ ꯑꯃꯗꯤꯀꯣ ꯎꯗꯕꯤꯅꯦꯕ ꯎꯗꯕꯤꯅꯦꯕ ꯏꯗꯥꯎꯗꯤ ꯃꯅꯤꯄꯨꯔꯁꯤ ꯐꯥꯎꯕ ꯑꯃ ꯑꯣꯏꯔꯦ ꯀꯣ ꯐꯥꯎꯕ ꯑꯃ ꯑꯣꯏꯔꯕꯅꯦꯕ ꯁꯤꯐꯥꯎꯗ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯤꯅ ꯇꯤꯟꯅꯕꯁꯦ ꯁꯤꯅꯦꯕ ꯁꯤꯒꯨꯝꯕꯒꯤ ꯊꯧꯅꯥꯁꯦ ꯑꯗꯨꯅ ꯍꯦꯔꯣꯁꯤꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯒꯨꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯇꯥꯎꯍꯣꯏꯅꯕꯨꯗꯤ ꯍꯦꯟꯅ ꯈꯪꯉꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯌꯥꯝ ꯂꯨꯏꯌꯦꯕ ꯕꯦꯠꯇꯒꯤ ꯍꯦꯔꯣꯅ ꯍꯦꯟꯅ ꯂꯨꯏꯌꯦꯕ ꯑꯩ ꯋꯥꯈꯜꯅꯤꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯁꯦ ꯏꯇꯥꯎꯒꯤ ꯍꯦꯔꯣ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯔꯣꯒꯤ ꯃꯇꯧꯁꯦ ꯇꯝꯗꯣꯏꯅꯦꯕ ꯃꯥꯅꯤ ꯐꯤꯂꯝ ꯑꯃ ꯌꯦꯡꯉꯤꯕ ꯅꯠꯇ꯭ꯔꯒ ꯐꯤꯂꯝꯁꯤꯒꯤ ꯌꯦꯡꯉꯨꯔꯒ ꯏꯇꯥꯎꯒꯤ ꯃꯇꯧꯁꯤꯅꯦꯕ ꯗ꯭ꯔꯦꯁꯤꯡ ꯑꯣꯏꯔꯣ ꯃꯥꯒꯤ ꯈꯨꯆꯠ ꯑꯣꯏꯔꯣ ꯆꯥꯕ ꯑꯣꯏꯔꯣ ꯑꯗꯩ ꯃꯥꯒꯤ ꯑꯐꯕꯒꯤ ꯍꯣꯠꯅꯕꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯌꯥꯝ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗꯗꯤ ꯃꯣꯏꯅ ꯃꯤꯒꯤ ꯌꯨꯠ ꯑꯃ ꯊꯩꯕ ꯉꯝꯕꯒꯤ ꯄꯣꯠ ꯑꯃ ꯋꯦꯕ ꯁꯤꯔꯤꯁꯇꯨꯒꯤ ꯂꯥꯁꯀꯤ ꯐꯥꯏꯅꯦꯜ ꯔꯤꯖꯜꯗꯣ ꯑꯗꯨꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯗꯣꯏꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯈꯥꯟꯒꯤ ꯐꯤꯂꯝ ꯑꯃꯗ ꯂꯥꯁꯇ ꯁꯔꯨꯛ ꯈꯥꯟ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯥꯠꯂꯤꯗꯣ ꯑꯃ ꯀꯔꯤ ꯐꯤꯂꯝ ꯀꯩꯅꯣꯝ ꯍꯥꯏꯗꯅ ꯍꯤꯟꯗꯤ ꯐꯤꯂꯝꯗ ꯁꯔꯨꯛ ꯈꯥꯟ ꯍꯥꯠꯇ꯭ꯔꯣ ꯕꯔꯁꯥꯠ ꯍꯥꯏꯕ ꯅꯠꯇꯦ ꯔꯌꯦꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯒꯤꯅꯣꯗ ꯃꯥꯁꯦ ꯁꯔꯨꯛ ꯈꯥꯟꯒꯤ ꯃꯇꯧꯁꯦ ꯂꯣꯏ ꯇꯝꯗꯣꯔꯦꯕ ꯃꯥꯁꯤꯗꯤ ꯕꯦꯠ ꯑꯣꯏꯕꯅꯦꯕ ꯕꯦꯠ ꯅꯠꯇꯦ ꯃꯥꯁꯦ ꯐꯔꯒꯁꯨ ꯍꯥꯠꯇꯕ ꯌꯥꯗꯕꯒꯤ ꯍꯥꯠꯈꯤꯕꯅꯦꯕ ꯑꯗꯨꯅ ꯏꯇꯥꯎꯍꯣꯏꯗꯤ ꯃꯌꯥꯝꯁꯤꯒꯤ ꯃꯇꯧ ꯇꯝꯐꯝ ꯑꯣꯏꯕꯅꯤ나 ꯇꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯁꯦꯡꯅ ꯆꯠꯈꯤꯕ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨ ꯅꯪꯅ ꯄꯨꯟꯕ ꯈꯨꯗꯤꯡ ꯚꯦꯔꯤ ꯁꯦꯂꯦꯕ꯭रिꯇꯤ ꯉꯥꯛꯇ ꯀꯧꯁꯤꯜꯂꯦ
ꯑꯗꯨꯅ ꯀꯔꯣꯝꯗ ꯀꯔꯤ ꯍꯪꯁꯤꯒꯦ ꯑꯩ ꯀꯣꯏ ꯉꯥꯎ ꯉꯥꯎꯍꯜꯂꯦ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯩꯒꯤꯁꯨ ꯌꯥꯝ ꯁꯤꯡꯉꯤꯅꯦ ꯑꯩꯒꯤꯁꯨ ꯌꯥꯝ ꯍꯥꯏꯂꯦꯕꯜ ꯂꯩꯒꯠꯄ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯂꯩꯗꯤ ꯑꯩꯁꯦ ꯀꯩꯁꯨ ꯅꯠꯇꯦꯕ ꯀꯩꯁꯨ ꯅꯠꯇꯦꯗꯤ ꯃꯤꯅ ꯃꯁꯛ ꯈꯪꯕꯁꯨ ꯅꯠꯇꯦ ꯀꯔꯤꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯍꯣꯏ ꯑꯗꯨ ꯃꯌꯥꯝ ꯂꯩꯁꯤꯅꯅꯦ ꯑꯩꯅ ꯈꯤꯇꯪ ꯄꯨꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯈ꯭ꯋꯥꯏ ꯇꯥꯡꯉꯤꯁꯤ ꯅꯪꯅꯅꯦ ꯀꯧꯗꯤ ꯀꯧꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯔꯛꯇ ꯕꯣꯟꯗꯤꯡ ꯑꯃ ꯅꯪꯅ ꯁꯦꯝꯕꯤ ꯍꯥꯏꯕ ꯇꯥꯔꯦ Yes, 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 yes. ꯄꯨꯟꯈꯤꯕꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯄ ꯏꯁꯥꯒꯤ ꯂꯥꯏꯟꯗ ꯕꯤꯖꯤ ꯂꯩꯕꯅꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯁꯨ ꯈꯤꯇꯪ ꯂꯥꯞꯈꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯥꯒ ꯕꯤꯖꯤ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯑꯐꯕ ꯍꯦꯔꯣ ꯑꯃꯗꯤ ꯐꯪꯉꯤꯀꯣ ꯑꯁꯦꯡꯕꯩꯅꯤ ꯃꯥꯅ ꯂꯥꯛꯑꯒ ꯁꯤꯗꯤ ꯌꯥꯝ ꯈꯟꯅꯔꯒ ꯉꯁꯤ ꯅꯨꯡꯁꯤꯅꯍꯜꯂꯤꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯅꯤꯀꯣ ꯁꯤ ꯌꯥꯝ ꯑꯇꯥꯡꯕ ꯔꯣꯜꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯗꯣ ꯅꯪꯒꯤ ꯔꯣꯜꯗꯨꯁꯨ ꯑꯩꯅ ꯍꯦꯔꯣꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯄꯥꯈꯪꯒꯤ ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯄꯤ ꯊꯤꯔꯦ ꯑꯉꯥꯡꯁꯨ ꯆꯥꯎꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯦꯟꯅ ꯑꯉꯥꯡ ꯃꯥꯟꯕ ꯌꯨꯝ ꯉꯟꯅ ꯄꯥꯜꯂꯣꯏ ꯑꯗꯨꯒꯤꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝ ꯀꯦꯌꯔ ꯇꯧꯔꯤꯕ ꯃꯝꯗꯥꯏꯗ ꯑꯁꯤ ꯇꯩꯕꯤꯒꯅꯤ ꯃꯉꯥꯜꯂꯒ ꯑꯁꯤ ꯇꯩꯕꯤꯒꯅꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯅꯪꯒꯤꯁꯦ ꯑꯩ ꯊꯥꯖꯗꯦ ꯑꯩ ꯁꯤꯗꯩꯔꯕ ꯃꯌꯥꯏꯗꯅꯦ ꯀꯤꯌꯣꯔ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯅꯪ ꯁꯤꯕ ꯅꯥꯟꯕꯅꯤꯀꯣ ꯅꯍꯥ ꯃꯥꯟꯕꯅꯤꯀꯣ ꯑꯗꯨꯕꯨ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯑꯩ ꯏꯆꯟꯅꯨꯄꯤꯁꯦ ꯋꯥꯡꯕꯩ ꯉꯥ ꯅꯪ ꯃꯣꯕꯥꯏꯜ ꯏꯆꯟꯅꯨꯄꯤꯁꯦ ꯃꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯦ ꯃꯅꯤꯄꯨꯔꯗ ꯑꯅꯤ ꯑꯍꯨꯝꯗꯪ ꯁꯨꯕꯗꯅꯦ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯀꯅꯦꯕ ꯅꯪꯒꯤꯗꯤꯅꯦ ꯏꯁꯣꯔꯅ ꯊꯥꯔꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯏꯁꯣꯔꯅ ꯊꯥꯔꯛꯄꯗꯣ ꯀꯟꯅ ꯉꯥꯏꯔꯤ ꯃꯥꯏꯛꯇ ꯇꯥꯔꯝ ꯌꯥꯝ ꯍꯥꯏꯒꯦ ꯃꯌꯥꯝ ꯁꯤꯃꯤꯟꯅꯔꯁꯦ ꯉꯁꯤꯗꯒꯤ. ꯑꯗꯨꯗꯒꯤꯗꯤ ꯁꯣꯝ ꯐꯦꯁꯕꯨꯛꯇꯁꯨ 30,000 ꯊꯥꯔꯦ ꯄꯨꯟꯅꯗꯤ ꯂꯥꯛ ꯑꯃ ꯂꯥꯜꯂꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯔꯤ ꯇꯟꯖꯥꯝꯗꯤ ꯂꯩ ꯅꯪꯅ ꯁꯤꯗꯒꯤ ꯃꯌꯥꯝ ꯇꯧꯁꯤꯟ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯤꯇꯪ ꯈꯤꯇꯪ ꯋꯥꯔꯤ ꯁꯥꯕꯗ ꯅꯨꯡꯉꯥꯏꯔꯦꯀꯣ ꯃꯤꯁꯦ ꯈꯤꯇꯪ ꯂꯩꯕꯅꯤ ꯑꯩ ꯏꯆꯟ ꯇꯥꯔꯒ ꯕꯤꯖꯤ ꯑꯣꯏꯊꯣꯛ ꯂꯩꯇ꯭ꯔꯦ ꯌꯥꯝꯕ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦ ꯍꯪꯕꯤꯌꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯤ ꯀꯔꯤ ꯃꯇꯥꯡꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯦ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯦ ꯍꯥꯏꯁꯦꯕ ꯏꯁꯣꯔꯅ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯦ ꯑꯩꯁꯨ ꯃꯤ ꯑꯃꯅꯤꯅꯀꯣ ꯃꯥ ꯂꯩ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯂꯩꯔꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯕ ꯑꯗꯨꯗꯩ ꯈꯤꯇꯪ ꯐꯥꯎꯕ ꯑꯩ ꯏꯁꯥꯅ ꯔꯤꯄꯤꯠ ꯇꯧꯈꯤꯕ ꯕꯠ ꯑꯩꯒꯤ ꯂꯥꯏꯐ ꯆꯦꯟꯖꯁꯤ ꯑꯦꯛꯁꯤꯗꯦꯟꯠꯅ ꯆꯍꯤ 3 ꯃꯃꯥꯡꯗ ꯊꯣꯛꯄꯁꯦ ꯑꯁꯤꯗꯒꯤ ꯑꯩꯅ ꯆꯦꯟꯖꯦꯁ ꯑꯣꯏꯔ ꯂꯥꯛꯄꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯤꯇꯪꯈꯛ ꯆꯞꯁꯤꯟꯕ ꯑꯃ ꯄꯤꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯤ ꯄꯨꯜꯂꯛꯄꯗ ꯑꯗꯨꯃꯥꯏꯅ ꯐ꯭ꯔꯤ ꯐ꯭ꯔꯦꯡꯛꯇꯤ ꯑꯣꯏꯅꯤꯡꯕꯗꯤ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦꯀꯣ ꯕꯤꯀꯣꯁ ꯑꯩꯁꯨ ꯀꯥꯎꯊꯣꯛꯈꯤꯕ ꯁꯤ ꯄꯣꯠꯁꯦ ꯑꯩꯁꯨ ꯄꯥꯈꯪ ꯑꯃꯅꯤ ꯅꯍꯥ ꯑꯃꯅꯤ ꯑꯩꯁꯨ ꯈꯪꯅꯅꯤꯡꯕ ꯕꯠ ꯑꯦꯠꯂꯤꯁ ꯂꯥꯁꯇ ꯈꯤꯇꯪꯈꯛ ꯑꯩꯅ ꯑꯩꯒꯤ ꯁꯤ ꯃꯇꯥꯡꯁꯤꯅ ꯈꯤꯇꯪꯈꯛ ꯃꯅꯤꯡꯗ ꯄꯨꯕꯩ ꯃꯑꯣꯡꯗ ꯎꯔꯛꯄ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯃꯤꯒ ꯈ꯭ꯋꯥꯡꯗ ꯊꯧꯔꯤꯅ ꯐꯨꯔ ꯆꯤꯡꯉꯛꯄꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯎꯕ ꯐꯪꯉꯛꯄꯗꯣ ꯄꯣꯛꯊꯣꯛ ꯑꯗꯨꯗꯨꯅ ꯑꯄꯟꯕ ꯊꯥꯎ ꯄꯤꯕ ꯍꯥꯏꯕ ꯕꯠ ꯑꯩꯅ ꯈꯪꯅ ꯀꯥꯟꯗ ꯈꯪꯅꯗꯣꯏꯕ ꯅꯨꯄꯤ ꯃꯆꯥ ꯈꯪꯕ ꯂꯩꯖꯥꯠꯅꯤꯀꯣ ꯃꯥꯅ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯈꯜꯂꯨꯗꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗ ꯇꯣꯉꯥꯜꯂꯤ ꯕꯠ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯕꯁꯨ ꯅꯠꯇꯦ ꯕꯠ ꯑꯩꯅ ꯈꯪꯒꯗꯕꯗꯤ ꯑꯩ ꯂꯥꯏꯐ ꯃꯥꯅ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯏꯁꯃꯥꯔꯠ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯑꯩ ꯃꯉꯣꯟꯗ ꯂꯣꯛꯄꯤꯒꯗꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤꯁꯨ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯑꯃ ꯆꯪꯉꯤꯗꯅ ꯅꯠꯇ꯭ꯔꯒꯗꯤ ꯃꯉꯣꯟꯗ ꯂꯥꯏꯐ ꯇꯥꯏꯝ ꯀꯃꯥꯏꯅ ꯃꯤꯅꯝꯒꯅꯤꯀꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯈꯤꯇꯪ ꯐꯥꯎꯕ ꯇꯥꯏ ꯏꯁꯥꯒꯤ ꯃꯤꯠꯇ ꯁꯤ ꯌꯥꯝ ꯂꯨꯕ ꯃꯇꯥꯡꯅꯤ ꯌꯥꯝ ꯊꯤꯅ ꯂꯨꯕ ꯃꯇꯥꯡꯅꯤꯀꯣ ꯂꯥꯏꯐꯀꯤ ꯁꯤ ꯌꯥꯝ ꯊꯤꯅ ꯂꯨꯕ ꯃꯇꯥꯡꯅꯤ ꯂꯥꯏꯐꯀꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨꯝꯇ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯗꯨ ꯐꯕ ꯈꯣꯠꯄ ꯀꯩꯁꯨꯝꯇ ꯋꯥꯔꯤ ꯂꯩꯇꯦ ꯑꯩꯅ ꯈꯟꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯨ ꯃꯇꯥꯡꯗ ꯑꯗꯨꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯏꯁꯥꯒꯤ ꯂꯥꯏꯐꯝꯅꯕ ꯏꯁꯥꯒꯤ ꯆꯥꯅꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯤ ꯇꯧꯕ ꯄꯥꯝꯃꯦ ꯋꯥꯈꯜ ꯃꯥꯟꯅꯕ ꯇꯥꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕꯁꯤꯗ ꯀꯩꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯩꯗꯤ ꯁꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯥꯛꯏꯁꯤꯗꯤ ꯄꯨꯔꯥ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯍꯨꯟꯗꯣꯛꯄ ꯂꯥꯛꯄ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯒꯤ ꯍꯨꯟꯗꯣꯛꯏꯅꯣ ꯅꯣꯏ ꯃꯌꯥꯝꯁꯤ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯑꯋꯥꯕ ꯀꯌꯥ ꯑꯃꯗ ꯂꯦꯞꯄ ꯐꯪꯉꯤ ꯏꯃꯥ ꯀꯌꯥ ꯑꯃꯒ ꯀꯣꯜꯂꯒ ꯀꯞꯄ ꯐꯪꯉꯤ ꯕꯕꯥ ꯀꯌꯥ ꯑꯃ ꯀꯣꯜꯂꯒ ꯀꯞꯄ ꯐꯪꯉꯤ ꯏꯆꯟꯅꯨꯄꯤ ꯀꯌꯥ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯐꯪꯉꯤ ꯃꯣꯏꯅꯁꯨ ꯃꯕꯨꯡꯅ ꯍꯔꯥꯎꯅ ꯌꯥꯔꯛꯄ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯅ ꯑꯗꯨꯒꯤ ꯐꯤꯂꯤꯡꯁꯇꯣ ꯇꯁꯦꯡꯅ ꯑꯗꯣ ꯀꯩꯅꯣꯅ ꯄꯤꯌꯣꯅ ꯅꯪ ꯊꯨꯅ ꯆꯠꯂꯣ ꯇꯧꯔꯣ ꯍꯌꯦꯡ ꯄꯥꯏꯗꯧꯅꯤ ꯑꯩꯈꯣꯏ ꯄꯨꯟꯈꯤꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ